Yeknabada lalong haidokpa Indo Myanmar border romdagi Manipur gi ngamkhai oiriba moreda lona sangsilakpa langi khusu khulai matik chana paiba Chinkuki jo narco terrorist singna Manipur khudum chanaba landarakli base karamba matamda waroisin leirakadagi haiba kana amatana khangba ngamdaba phibamda leire tha mapan fazilaklaba lan asina mamal yamlaba yellow mi sing makhoigi thangfam oikhre lepa laitana khai khaiduna hatpagi thabak satharakpada law enforcing agency singna thingba ngamdre terrorist sing asina langi afaba foreign made sophisticated weapon sizinaduna chatharakpa attack singda laingang na mayok na bangamdre apun bagi saktam ngang na ba khunja mitai singna mathawna maringjel fudokuna arai arai ba khusu khulai paiduna khul ngak pagi thabak chathari ba singna mayok na bangamdabadage makhoi gi khayata tabadage kapna laungna duna pendaba phongdokpa na miyam gi mathawdang oiduna leire Chinkuki jo terrorist singna afaba makhal gi khulai paiduna gorilla warfare gi lalongda mitai sing khai khaiduna Indian Security Force ki mitmangda hatle Masida State Force amade mitai gi athauba singna thingba ngamdabadage Kanglaipak Manipur gi apunba gi saktam amade miyam gi tungi punsida kari oirakadage haiba tamba ngamdaba phibamda leire maraibak maramda ngak senaba chongthongna rakhiba mitai athauba singna landarakhiba sing mayok nanaba lalong strategy khangdabagi ra natraga afaba khusu khulai leitabagi ra terrorist singna area domination tawriba ching amade loijing loya da changduna lanthengnabagi mahut tampaklam khakta chen chongbagi thabak chathabagum uba phanglibasi karigino haibasi ne chingi mafam kayadagi landarakpada chingkha da leiraga lanthengnaba tarawade awangbada leibani hena khudong chaba phangi haibasi ikhang khangnaraba wafam ne Manipur gi ngamkhai ngangnaba maraibaki damak kathoklaga chongthorakiba athoba singna karamba makhalgi lalong chathaduna yeknaba sing maithiba pigadagi haibaromda midyang changdrabade yeknaba sing mayongnabada awabo oiduna apunbagi saktam kai khiba yai Laibak asigi mathakta landarakhiba singna lan kapa khakta natana propaganda warfare yauna makhal kaya gi lalong sing chathaduna miyam gi pukning wakhalda akiba pokhan bagi thabak sing chathaba leptre amarom dana lan ngagle ba mitai sing gi maikai dage lan asi matau karamna thoglakhibano lal matau karamna mayok nagani amade matau karamna yeknaba sing maithi ba piga dage haibana chingba sing section na khana bagi mahutta Facebook WhatsApp YouTube ta post tawduna amade Electronic media da phone na khana duna yengna basingi mit na kong ohen badage yengna basing na khudong chaba laholi ba simak achauba aran ba mani lawe malem gi laibak amata da phone na lal gi lalong khana ba leite uba leite adubu hokjik Manipur da Chinkuki jo narco terrorist singna war crime sathaduna mitai miyam paksan na hatuna apun bagi saktam thugai na bahona ri basi mayong na bagi lalong amade movement sing WhatsApp Facebook YouTube ta viral oheli basi asing bagi thabak natte Thawong asimakti pangdabagi machatne asigumba thawong aduna landarakhiba singna akiba pokpagi mahut makhoigi mitna kong oiduna hena khudong chaba launa bagi maramama oibana asigumba thabak sing asi miyamna makhata na tawroidabane athauba singna tawjaba thabak thawram khudingmak naraibak miyamgi yaifanaba ohello nakhoigi lalong yeknabada khangan bagi mahut yeknabagi lalong khangna lanthengnabana maipakbo oigani haibase punna khangminaba mathau tai Yeknabada lalong haidoglaga lanthengnarabade maithiba natana oijaba mata phangloi aronba secrecy ngaktrabade khudingmakta mangjaba oi